ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯦꯔꯣꯂꯤꯟꯗꯥ ꯑꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯁꯅꯥꯆꯤꯡ ꯀꯧꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ ꯑꯋꯥꯠꯄ ꯂꯩꯇꯕ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ, ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯍꯤꯌꯥꯏꯅꯨ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯕꯨ ꯃꯁꯛ ꯐꯖꯕ, ꯂꯝꯆꯠ ꯊꯧꯒꯜꯂꯣꯟ ꯐꯖꯕꯗ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯣꯏꯕꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯍꯤꯌꯥꯏꯅꯨꯕꯨ ꯃꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯍꯤꯌꯥꯏꯅꯨ, ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯅꯪꯕꯨ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯗꯣ ꯅꯪ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯆꯠꯄ ꯌꯥꯒꯗꯣꯏꯅꯣ? ꯍꯤꯌꯥꯏꯅꯨꯅ ꯇꯥ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯑꯩ ꯌꯥꯅꯤꯡꯗꯕꯒꯤꯗꯤ ꯅꯠꯇꯦꯕ, ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩ ꯏꯊꯟꯇ ꯑꯣꯏꯕꯅꯤꯅ ꯏꯃꯥ ꯄꯥꯕꯅ ꯑꯩꯁꯦ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ, ꯑꯩꯁꯨ ꯇꯥꯟꯖꯟꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯇꯥꯟꯖꯟꯈꯤꯒꯦꯕ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯦ꯫ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯦ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯅꯪ ꯀꯥꯎꯕꯤꯅꯨꯀꯣ꯫ ꯍꯣꯏ, ꯀꯥꯎꯖꯗꯤꯌꯦ꯫ ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ ꯏꯃꯥꯅ꯫ ꯍꯣꯏ, ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯍꯤꯌꯥꯏꯅꯨꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯍꯟꯕꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯆꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏ, ꯏꯁꯤꯡ ꯁꯣꯛꯄꯕꯨ ꯑꯗꯨꯛ ꯀꯨꯏꯕ꯭ꯔꯣ ꯍꯥ? ꯍꯤꯌꯥꯏꯅꯨ ꯈꯖꯤꯛ ꯅꯣꯛꯂꯒ ꯍꯣ, ꯅꯌꯥ ꯅꯨꯄꯥꯒꯅꯦ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯛꯑꯦ, ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯦ ꯍꯥꯏꯔꯝꯂꯒ ꯅꯣꯛꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯅ ꯑꯣ, ꯑꯗꯨꯅꯅꯤꯗꯅ ꯏꯆꯥꯅ ꯌꯥꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯅꯤꯅꯦ꯫ ꯁꯥꯃꯨꯅ ꯍꯥꯏ, ꯀꯔꯤꯅꯣꯅꯦꯍꯦ, ꯌꯥꯆꯪꯉꯛꯄ ꯑꯁꯤꯗ ꯅꯪꯅ ꯅꯣꯛꯇꯅꯒ ꯋꯥꯒ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯔꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯂꯩꯒꯦꯅꯦ? ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤꯅ ꯃꯊꯟꯇꯒ ꯌꯥꯝꯅ ꯅꯣꯛꯄ ꯍꯧꯔꯦ, ꯑꯗꯨꯗ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯆꯥꯅꯨꯄꯤꯅ ꯅꯣꯛꯄꯗ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤꯅꯦꯕ? ꯍꯥꯏ, ꯅꯪꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄ ꯃꯥꯜꯂꯤꯀꯣ ꯃꯃꯥ꯫ ꯃꯥꯏꯗ, ꯀꯔꯤ ꯅꯨꯄꯥꯅꯣ ꯑꯁꯤꯕꯨ ꯋꯥꯅꯦꯅ? ꯅꯆꯥꯅꯨꯄꯤ ꯇꯥꯈꯤꯅꯤ, ꯏꯀꯥꯏꯖꯗ꯭ꯔꯣ ꯅꯪꯕꯣ? ꯇꯥꯔꯣꯏꯗ, ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗꯅꯦ ꯂꯩꯔꯝꯗꯣꯏꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯣꯏꯕ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯂꯣꯏꯒꯗꯕ? ꯊꯕꯥꯅ ꯂꯣꯏꯗꯣꯔꯦ, ꯅꯪꯕꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕ꯭ꯔꯅꯦ? ꯍꯣꯏ ꯏꯃꯥ, ꯂꯥꯝꯃꯤ꯫ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯅꯕ ꯄꯨꯖꯥꯔꯤꯗꯣ ꯅꯁꯥꯅ ꯄꯨꯔꯛꯑꯣꯗꯅ꯫ ꯏꯃꯥꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ, ꯄꯣꯊꯥꯔꯒ ꯂꯩꯅꯤꯡꯂꯛꯑꯦ꯫ ꯁꯤꯗ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯃꯨꯕ? ꯑꯁ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯌꯨꯕ ꯏꯃꯥ, ꯑꯩꯕꯨ ꯑꯃꯨꯕꯒꯗꯤ ꯍꯥꯏꯕꯤꯅꯨ꯫ ꯑꯃꯨꯕ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤꯕ? ꯃꯨꯗ꯭ꯔꯒ ꯑꯃꯨꯕ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯃꯨꯏꯕ ꯃꯨꯏ ꯍꯥꯏꯕꯅꯤ꯫ ꯅꯄꯥ ꯂꯧꯗꯅ ꯏꯆꯥꯁꯤ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯂꯧꯔꯝꯂꯕꯗꯤ ꯀꯨꯆꯨ ꯑꯗꯨ ꯈꯔ ꯌꯦꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣꯁꯦ? ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯨꯜꯂ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯀꯨꯜꯂꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯉꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯍꯥꯏ ꯃꯃꯥ, ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯈꯔ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯕꯅꯤ, ꯅꯨꯄꯥ ꯊꯣꯛꯄꯅꯤ꯫ ꯃꯁꯛ ꯐꯖꯔꯤꯕ ꯅꯨꯄꯥꯗꯣ ꯃꯔꯤꯜ ꯇꯜꯂꯝꯂꯅꯤ꯫ ꯑꯩ ꯑꯣꯏꯕꯒꯤ ꯅꯪ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕꯅꯤꯀꯣ꯫ ꯏꯁ, ꯃꯣꯏ ꯕꯕꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯔꯤꯅꯣꯗ? ꯑꯩꯈꯣꯏꯁꯨꯅꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯧꯕꯤꯈꯤꯕ ꯅꯠꯇ꯭ꯔꯅꯦ? ꯍꯩꯃꯥ, ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯗꯤ ꯐꯥꯔꯒ ꯂꯧꯗꯧꯅꯤ ꯀꯩꯅꯣ? ꯅꯪꯕꯨ ꯑꯩꯅ ꯈꯪꯅꯁꯦ ꯍꯥꯏꯕ ꯃꯇꯝꯗꯅ ꯑꯩꯕꯨ ꯁꯛꯊꯤ, ꯀꯨꯆꯨ ꯃꯨꯏ ꯍꯥꯏꯗꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯊꯦꯝꯖꯤꯟꯅꯔꯒ ꯊꯝꯕꯗꯣ, ꯑꯗꯨꯗ ꯑꯩꯁꯨ ꯃꯤꯅ ꯂꯧꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯅ ꯅꯁꯛ ꯐꯖꯕꯗꯨꯗ ꯑꯩꯒꯤ ꯃꯥꯏꯁꯨ ꯑꯣꯏꯕ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯧꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯊꯕꯥ ꯈꯔ ꯁꯥꯎꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤ꯫ ꯑꯣ, ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯂꯧꯕ ꯅꯠꯇꯕꯣꯏꯔꯦ?
ꯑꯩꯒꯤ ꯐꯖꯕꯗ ꯌꯦꯡꯂꯒ ꯂꯧꯕ ꯑꯣꯏꯔꯦ? ꯃꯥꯅꯤ ꯃꯥꯅꯤ, ꯅꯪꯒꯤ ꯐꯖꯕꯗ ꯑꯩꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯧꯈ꯭ꯔꯤꯕꯅꯤ꯫ ꯊꯕꯥꯗꯣ ꯁꯥꯎꯅꯤꯡꯉꯨꯔ ꯃꯥꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯛ ꯊꯣꯡꯉꯝꯂꯤꯕ ꯑꯗꯨꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯇꯨ ꯅꯣꯏ ꯅꯄꯥꯝꯆꯥ ꯆꯥꯛ ꯑꯁꯦ ꯊꯣꯡꯍꯧꯔꯣ ꯍꯥꯏꯗꯨꯅ ꯊꯕꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯀꯨꯜꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯩꯃꯥ ꯃꯃꯥ, ꯅꯪꯕꯨ ꯅꯕꯨꯛꯅꯤ ꯅꯨꯡꯁꯤꯔꯤꯔꯅꯦ? ꯂꯥꯎꯅꯦ ꯂꯥꯎꯅꯦ, ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯁꯤꯗꯀꯣ꯫ ꯊꯕꯥ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯃꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥ ꯁꯥꯎꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯊꯣꯏꯕꯁꯨ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯑꯩꯈꯣꯏ ꯄꯥꯕꯅ ꯃꯔꯣꯜ ꯑꯃ, ꯆꯥꯛ ꯑꯁꯦ ꯑꯩ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯍꯧꯔꯒꯦ꯫ ꯏꯃꯥꯁꯦ ꯑꯃꯨꯛꯇ ꯊꯦꯝꯕꯤꯔꯨꯁꯣ ꯕꯕꯥꯅ꯫ ꯀꯨꯜꯅ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯅꯃꯥꯁꯦ ꯊꯦꯝꯃꯨꯁꯣꯕ? ꯍꯣꯏ, ꯑꯁꯤ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯄꯥꯕꯕ? ꯀꯩꯝ ꯇꯧꯔꯣꯏ ꯀꯩꯝ ꯇꯧꯔꯣꯏ, ꯅꯃꯥꯁꯦ ꯌꯥꯝꯅ ꯐꯕꯅꯤ꯫ ꯐꯕꯗꯨꯅꯕꯨ ꯏꯄꯥꯅ ꯅꯃꯥꯁꯦ ꯐꯥꯔꯒ ꯂꯧꯔꯤꯕꯅꯤ꯫ ꯑꯩ ꯅꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ꯫ ꯑꯗꯨꯝꯅ ꯃꯄꯥ ꯃꯆꯥꯗꯣ ꯆꯥꯛꯈꯨꯝꯗꯨꯗ ꯋꯥꯔꯤ ꯁꯥꯗꯅ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯊꯕꯥꯁꯨ ꯀꯨꯜꯂꯅ ꯊꯦꯝꯕꯤꯗꯨꯅ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯀꯩꯐꯕꯨ ꯀꯟꯅ ꯉꯥꯡꯂꯤ꯫ ꯇꯣꯝꯕꯅ ꯏꯇꯥꯎ, ꯅꯪꯕꯨ ꯌꯥꯔꯤꯕ? ꯃꯤ ꯈꯪꯅꯖꯕꯁꯨ ꯂꯩꯖꯔꯤꯕ, ꯃꯗꯨ ꯊꯨꯒꯥꯏꯔꯒ ꯅꯪꯅ ꯅꯝꯗꯅ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯗꯣ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯖꯅꯤꯀꯣ꯫ ꯀꯩꯐꯅ ꯏꯇꯥꯎ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯍꯤꯌꯥꯏꯅꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯁꯤꯅꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ꯫ ꯇꯣꯝꯕꯅ ꯐꯅ ꯀꯟꯅ ꯀꯩꯐꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯀꯩꯐꯗꯗꯤ ꯆꯪꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯗꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯍꯥ ꯇꯧꯕꯗꯤ ꯇꯧꯒꯦ꯫ ꯈꯔ ꯊꯦꯝꯅꯧꯗꯅ ꯍꯥꯟꯅ ꯈꯔ ꯌꯦꯡꯈꯤꯁꯤ꯫ ꯍꯣꯏ, ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯑꯗꯣ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯊꯣꯏꯕ ꯍꯥꯏꯕꯗꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯈꯪꯉꯤ꯫ ꯊꯣꯏꯕꯒ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯨꯕꯣ? ꯍꯣꯏ ꯃꯥꯅꯤ꯫ ꯑꯗꯨꯗꯅꯦ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯔꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯥꯕꯨ ꯐꯥꯔꯒ ꯂꯧꯒꯦ ꯈꯜꯂꯤꯕ ꯑꯁꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕꯗꯣ ꯃꯗꯨꯗꯅꯦ ꯏꯇꯥꯎ ꯋꯥ ꯀꯥꯏꯅꯔꯛꯀꯗꯣꯏꯁꯦ꯫ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯗꯤ ꯌꯦꯠꯄꯗꯤ ꯄꯤꯅꯤꯡꯗꯦ꯫ ꯍꯌꯦꯡ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯩꯐꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯐꯔꯦ, ꯏꯇꯥꯎꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ, ꯉꯁꯤꯗꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯦ ꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯀꯩꯐ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯆꯠꯈꯤꯒꯦ ꯇꯧꯔꯤꯕ ꯀꯩꯐꯕꯨ ꯈꯥꯝꯗꯨꯅ ꯇꯣꯝꯕꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯇꯥꯎꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯩꯗꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯂꯒ ꯅꯝꯗꯅ ꯂꯧꯕꯤꯕꯗꯨ ꯄꯥꯝꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯑꯗꯨꯝ ꯂꯧꯗ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏ ꯈꯨꯜꯂꯣꯝꯗ ꯆꯠꯂꯁꯤ꯫ ꯑꯗꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯊꯝꯂꯤꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨ ꯌꯥꯝꯅ ꯃꯕꯨꯛꯅꯤꯡ ꯆꯪꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯁꯥꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯇꯥꯁꯤꯡ ꯂꯦꯝꯕꯤꯗꯨ ꯂꯥꯛꯏ꯫ ꯑꯩꯒꯤ ꯏꯇꯥꯁꯦ ꯊꯕꯛ ꯌꯥꯝꯅ ꯐꯩꯗ, ꯑꯋꯥꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ? ꯍꯌꯦꯡ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯄꯒꯤ ꯑꯎꯟꯄꯣꯠ ꯂꯪꯖꯤꯟꯕꯗ ꯃꯄꯥꯟꯒ ꯊꯣꯛꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯐꯤ ꯑꯁꯦ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ ꯏꯇꯥ, ꯅꯪꯁꯤꯗꯤ ꯑꯩꯅ ꯁꯥꯔꯤꯕ ꯐꯤ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔꯗꯁꯨ ꯄꯥꯡꯅꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯌꯥꯝꯕꯅꯗꯤ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯏꯃꯥ ꯄꯥꯕꯅꯕꯨ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯨꯊꯣꯛꯂꯛꯎꯒ ꯍꯥꯏꯕ꯭ꯔꯅꯦ? ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯍꯥꯏꯗꯦꯗ꯫ ꯑꯗꯣ ꯑꯩꯁꯨ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯛꯄꯗ ꯃꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯕꯗꯣ ꯇꯟꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯇꯧꯏ, ꯑꯗꯨꯒꯤ ꯇꯧꯕꯅꯤ꯫ ꯅꯪ ꯐꯪꯖꯕ ꯑꯁꯦ ꯇꯥ ꯊꯣꯏꯕꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ꯫ ꯅꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯕꯤꯔꯦ꯫ ꯑꯩꯗꯤ ꯑꯩꯒ ꯅꯛꯅꯔꯨꯕ ꯁꯥꯟꯅꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯃꯤ ꯑꯣꯏꯅ ꯂꯣꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯈꯖꯤꯛ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ? ꯍꯣꯏ ꯏꯇꯥ, ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯤꯡꯂꯤꯉꯩ ꯃꯇꯦꯛ ꯈꯔꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯁꯤꯅ ꯐꯠꯇ꯭ꯔꯥ? ꯐꯩꯌꯦ, ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯁꯤꯁꯨ꯫ ꯁꯤꯡꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯅꯤ, ꯑꯩꯈꯣꯏ ꯏꯇꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯁꯤꯡꯂꯦꯝꯕꯤꯗꯣ ꯈꯔ ꯑꯔꯨꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯒ ꯈꯨꯟ ꯊꯪꯅꯕ ꯇꯥ ꯀꯩꯐꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯈꯪꯉꯤ꯫ ꯃꯗꯣ
Handak aykhoy somlomda yam toina lay. Mabu aykhoy khun asida maga khangnaba nupi ama lairaba zatlane. Khangdeda aidi yamna hainadi mazi. Mamang thakda mana aingonda tawkhiba mayamdo ningsinglai. Tanja aduda hiyainu mamang thakda kaiphaga maga thengnakhiba adu ningsinglai. Hiyainuna Karino somna tawbiriba sibo. Tombana taha 𝐿𝐴𝐴 𝐂𝐴𝐤𝐻 ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯍꯧꯒꯦ Wado irem-lemna dum hangbiyu ado lambiga thattana tawbiriba asibu kari matawno Tomba khasi ikaibagi minok ama noklaga ꯀꯩꯅꯣꯅꯦ ꯍꯣꯏ ꯊꯠꯇ꯭ꯔꯦ ꯑꯗꯣ ꯏꯆꯟꯅꯅꯤ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ Chinglembi khara saurap tawna Kaino haidi wado sat hairo Tombana ꯇꯨ ꯑꯩꯈꯣꯏꯁꯦ ꯏꯇꯥꯎꯁꯤꯅ ꯏꯆꯟꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯏꯆꯟ ꯑꯁꯤꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯔꯤ Hiyaino amadi Chinglembi kaifada chapmana ni yenglei Kaifa ado mamaidu yengbam khangda koilai lairi Tanjaduda Tombana kaifada ꯑꯁ ꯍꯥꯏꯗꯣꯏꯗꯣ ꯁꯠ ꯍꯥꯏꯍꯧꯔꯣ ꯃꯤ ꯑꯃꯨꯛ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯤ Kaifa khara ikairap tawna ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯃꯤꯡ ꯀꯩꯐ ꯀꯧꯖꯩ ꯑꯗꯣ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕꯒꯦ Chinglembi na satkhum lai Aigi mingna Chinglembi aduga ita asigina hiyainu kawi ado kari wano ibung khoina haina haizibo sat haibiro aikhoisu zatpa thengkhrani Tombana sat hairei pakhangna haiba wabu kari wa oini haige nasana dum khangbam thoena Kaifado makhoi thengkhrani haibaki mawongda Tombada ingi tawrei Tomba su khangladuna Chinglembi hoido onchinduna ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦ Chinglembi na Oh phare aikoi badumna hainabagi mata manghanbiri Waso haidrabanina aikoi chakhrage Haiduna anidu satkhri numit kharani gi matungda Kaifa amadi Tomba hiyainu hoigi khulomda lai Aniduna sumlakpada pukhri mapanda ising sokpagi lairiba leisabising adugi marakta hiyainu amadi Chinglembi yauriba du uri Mabani so makhoi anigi manak oina khara laptakna yengli Adumna ngagi yenglaba matung Chinglembi hoigi manak tamna changlei Chinglembi su uraduna Nahan thengnaba ibung ani du natro Tombana Hoi mani ichal anibu ising sokpa laklamira Chinglembi na Hoi laamine ibung sing Adumna wari sanaraga leiringai tanja aduda Thoiba su laklami Chinglembi ga nupaduga wari sanabaduda Thoibadi Chinglembi ga khangnaba mi maluri aduna Chinglembi makhoi kanano Chinglembi do pakhalap tawna noksina aduna Kaino ne Wado haiba loiba nangdringai Thoibana yam khangbagi mawongda ꯈꯪꯉꯦ ꯑꯩꯈꯣꯏꯗ ꯉꯍꯥꯟꯈꯩ ꯍꯥꯏꯗꯕꯅꯤꯅꯦ ꯃꯤꯗꯤ ꯌꯥꯝ ꯇꯨꯃꯤꯟ ꯇꯧꯔꯝꯃꯤꯀꯣ Chinglembi tahana Natiye ta Thoiba Magi wado Thoibana kaya takhidre Nupa ani aduda onchinduna ꯏꯇꯥꯎ ꯈꯣꯏꯗꯤ ꯀꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯗꯤ ꯈꯨꯟ ꯑꯁꯤꯗꯒꯤꯅꯤ Tombana satkhum lai ꯑꯩꯈꯣꯏꯗꯤ ꯊꯪꯅꯕ ꯈꯨꯟ ꯑꯁꯤꯗꯒꯤꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯁꯥꯟꯅꯁꯤ Haiduna makhot choknaduna kone Thoibana ꯍꯤꯌꯥꯏꯅꯣ ꯅꯪ ꯉꯁꯥꯏ ꯐꯥꯎꯗ ꯊꯣꯛꯂꯛꯀꯦꯔꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ ꯇꯧꯅꯤ Tawriba mataw aduda khangli Hiyainu ga Thoibaga nungsinay haiba Kaifadi magi mitmangda tawriba du ubada Mama phamduda leptuna sum laiba ngamlakdre Kaifa khara saurap tawna ꯏꯇꯥꯎ ꯆꯠꯁꯤ Matawgi matawdu khangladuna Tombasu Chinglembi da khara onchilaga Chalukhega hairamduna makhoi ani chatkre Chinglembi khara makhairi khangi Nupa ani asina makhoi khuna shida lakliba asi Magi mata hiyainu pambagi laklibani haiba Ngaki matung Thoiba amadi hiyainu wari sanaba loiraduna makhoigi manakta changlai Thoibana Chinglembi ꯏꯇꯥꯎꯁꯤꯡꯗꯤ Chinglembi na Ta Thoiba makhoidi chatkre Ado ai ta Thoibada wamta singdokjahaugi ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯁꯦꯡꯗꯣꯛꯆꯍꯧꯒꯦ ꯒ ꯍꯥꯏꯔꯤꯁꯤꯕꯣ Hauji sidala amanu pani do Aiga khangnaba nati Ngahan likon chanaba numita Ita ibani ni yumda halakpa matamda thengnabani Numitogi wari do Thoibada Chinglembi na tammi Madu taraba matung Thoiba khangli Hauji hiyainu ko lumba laklibani haiba Thoibado khara pakhatna hiyainu do onchilai Hiyaino ibani ngasi zengkrasi Hiyainu ingangakna Kaino haibiridubo
ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕ ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯄꯥꯈꯠꯀꯅꯨ ꯆꯤꯡꯂꯦꯝꯕꯤꯅ ꯁꯠ ꯈꯨꯝꯃꯛꯏ ꯃꯤꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯕꯨ ꯅꯪꯅ ꯈꯪꯕ ꯉꯝꯕ꯭ꯔꯣ ꯏꯇꯥ ꯃꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯅꯕꯥꯅꯤ ꯑꯁꯦ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯀꯣ ꯏꯇꯥ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯨꯝꯁꯤꯗ ꯃꯥꯗꯤ ꯂꯩꯀꯥꯏꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯣꯏꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯩꯐꯥ ꯑꯃꯗꯤ ꯇꯣꯝꯕ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯈꯨꯟꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯈꯜꯂꯨꯔꯒ ꯍꯤꯌꯥꯏꯅꯨ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯀꯔꯤꯁꯨ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯐꯣꯡꯗꯣꯛꯑꯝꯗꯕꯅꯤꯅ ꯆꯤꯡꯂꯦꯝꯕꯤꯅ ꯍꯣꯏ ꯁꯦ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯆꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯁꯅꯥꯍꯟꯕꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯆꯤꯡꯂꯦꯝꯕꯤ ꯅꯪꯁꯨ ꯁꯤꯗ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯏꯃꯥ ꯏꯇꯥꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯄꯥꯟꯒ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯡꯒꯤ ꯏꯅꯦ ꯊꯔꯣ ꯍꯣꯏꯒꯤ ꯁꯤꯡꯖꯨꯗꯣ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯊꯝꯅꯥꯒ ꯍꯥꯞꯄꯗꯅ ꯑꯗꯨꯗꯣ ꯆꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯏꯕꯅꯤ ꯍꯣꯏ ꯆꯥꯃꯤꯟꯅꯔꯨꯁꯨ ꯃꯥꯗꯤ ꯑꯇꯣꯞꯄ ꯃꯤꯈꯨ ꯅꯨꯄꯥꯁꯨ ꯀꯣꯏꯖꯗ꯭ꯔꯕꯅꯤꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯅꯤꯡꯕ ꯄꯣꯛꯇ꯭ꯔ ꯃꯥꯜꯂꯤ ꯅꯪꯅ ꯈꯔ ꯄꯨꯊꯣꯛꯎ ꯆꯤꯡꯂꯦꯝꯕꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯈꯩ ꯍꯣꯏ ꯏꯃꯥ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯔꯣꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯏ ꯆꯤꯡꯂꯦꯝꯕꯤꯅ ꯍꯣꯏ ꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯂꯤꯌꯦ ꯏꯅꯦꯒꯤ ꯁꯤꯡꯖꯨ ꯑꯍꯥꯎꯕꯗꯣ ꯑꯩꯈꯣꯏ ꯏꯇꯥꯁꯦ ꯑꯃꯨꯛꯇ ꯄꯤꯖꯒꯦ ꯊꯔꯣꯅ ꯍꯥ ꯍꯩꯃ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯂꯥꯎꯅꯦ ꯆꯥꯔꯨ ꯂꯥꯛꯎꯅꯦ ꯅꯣꯏꯅ ꯆꯥꯅꯕ ꯁꯨꯔꯤꯕ ꯁꯤꯡꯖꯨꯅꯤꯅꯦ ꯏꯅꯦ ꯁꯤꯡꯖꯨꯗꯣ ꯈꯔ ꯌꯥꯝꯅ ꯇꯧꯔꯛꯎꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯁꯦ ꯃꯕꯨꯛ ꯄꯦꯟꯈꯩ ꯑꯃꯨꯛꯇ ꯄꯤꯖꯒꯦ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯦ ꯃꯣꯔꯣꯛꯇꯣ ꯈꯔ ꯁꯥꯍꯟꯕꯤꯔꯛꯎ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯕꯗꯤ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯒ ꯌꯥꯎꯗꯦꯕ ꯍꯣꯏ ꯁꯥꯍꯟꯒꯦ ꯑꯗꯨ ꯍꯤꯌꯥꯏꯅꯨ ꯅꯪꯕꯨ ꯊꯣꯏꯕꯒ ꯃꯔꯤ ꯂꯩꯅꯤ ꯍꯥꯏꯒꯨꯝ ꯇꯥꯏꯗ ꯆꯨꯝꯕ꯭ꯔꯣ ꯃꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗꯣ ꯏꯀꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯍꯣ ꯆꯨꯝꯃꯤ ꯏꯅꯦ ꯏꯅꯦꯗꯤ ꯑꯆꯨꯝꯕ ꯄꯥꯎ ꯌꯥꯝꯅ ꯇꯥꯏꯗ ꯀꯅꯥꯅꯕꯨ ꯍꯥꯏꯔꯛꯏꯅꯣ ꯍꯩꯃ ꯈꯪꯉꯤꯅꯤ ꯀꯩꯅꯣꯅꯦꯍꯦ ꯐꯩ ꯏꯕꯨꯡꯉꯣ ꯊꯣꯏꯕꯁꯨ ꯐꯩꯗꯣ ꯅꯪꯁꯨ ꯐꯩꯗꯣ ꯑꯐꯕ ꯑꯅꯤ ꯄꯥꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯑꯅꯤ ꯑꯗꯣ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯥꯏꯅꯩ ꯀꯩꯐꯥꯅ ꯏꯇꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯏꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯁꯤꯔꯥ ꯇꯣꯝꯕꯅ ꯁꯠ ꯍꯥꯏꯔꯛꯏ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯣꯏꯗ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯗ ꯍꯦꯛ ꯈꯪꯍꯜꯂꯨꯕ ꯃꯇꯝꯗꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯇꯨꯃꯤꯟꯅ ꯆꯦꯞꯊ ꯌꯦꯡꯂꯤ ꯍꯤꯌꯥꯏꯅꯨꯅ ꯏꯇꯥ ꯊꯦꯡꯖꯤꯜꯂꯛꯏ ꯆꯠꯅꯕ ꯇꯧꯁꯤ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡꯗꯣ ꯏꯃꯥ ꯈꯛꯇꯅ ꯇꯧꯕ ꯉꯝꯂꯝꯂꯔꯣꯏ ꯍꯣꯏ ꯏꯇꯥ ꯆꯠꯂꯁꯤ ꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯗ ꯑꯇꯥꯕ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯑꯅꯤꯗꯣ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯇꯟꯖꯥ ꯐꯪꯂꯗꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕ ꯑꯅꯤ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯩꯅꯥꯟꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯌꯨꯝꯗꯅꯦ ꯉꯥꯏꯍꯥꯛꯇ ꯃꯇꯦꯡ ꯇꯧꯕꯤꯔꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯦꯕꯁꯦ ꯑꯗꯨꯝꯅ ꯉꯥꯡꯅ ꯂꯩꯔꯤꯀꯥꯟꯗ ꯀꯩꯐꯥꯗꯣ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯌꯥꯆꯪꯉꯛꯄꯁꯤꯗ ꯏꯁꯧ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯉꯤꯕ ꯑꯗꯨꯕꯣ ꯀꯩꯅꯥꯟꯕꯤꯅ ꯍꯣ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯕꯅꯤ ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯅꯥꯒꯤ ꯅꯃꯥꯟꯅꯕ ꯀꯩꯐꯥꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯊꯕꯛꯁꯤꯡꯗꯣ ꯃꯥꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯨꯕꯣꯜꯅ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯉꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯏꯁꯧ ꯂꯥꯡꯂꯒ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯇꯧꯔꯨꯔꯅꯨ ꯑꯃꯇ ꯊꯕꯛꯀ ꯇꯧꯔꯨꯔꯅꯨ ꯍꯣ ꯑꯩꯅ ꯂꯥꯡꯉꯤꯕ ꯏꯁꯧ ꯑꯁꯦ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯕ ꯏꯁꯧ ꯃꯥꯟꯕ꯭ꯔꯣ ꯂꯥꯡꯅꯤꯡꯗ꯭ꯔꯒꯅ ꯂꯥꯡꯉꯨꯔꯅꯨꯗꯅ ꯑꯗꯨꯗꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯀꯩꯅꯥꯟꯕꯤ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯃꯄꯥꯟꯗꯨꯗ ꯂꯩꯍꯧꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯅꯥꯍꯟꯕꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯗꯨꯅ ꯍꯥꯏ ꯍꯤꯌꯥꯏꯅꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯤꯌꯥꯏꯅꯨꯅ ꯑꯥꯎ ꯇꯥꯏꯌꯦ ꯏꯃꯥ
ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯔꯛꯎ ꯅꯄꯥꯁꯨ ꯀꯥꯔꯛꯍꯧꯔꯕꯅꯤ ꯏꯃꯥ ꯋꯥꯃꯟꯗꯅ ꯀꯥꯔꯛꯑꯕꯅꯤ ꯏꯃꯥ ꯁꯤ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ ꯑꯣ ꯊꯝꯃꯣ ꯊꯝꯃꯣ ꯏꯃꯥ ꯄꯥꯕꯗꯤ ꯀꯥꯔꯛꯍꯧꯗ꯭ꯔꯤꯕꯣ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯂꯤ ꯏꯃꯥꯒ ꯄꯥꯕꯒ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯂꯥꯝꯃꯕꯅꯤ ꯅꯄꯥ ꯀꯥꯔꯛꯂꯒ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯃꯥꯁꯨ ꯏꯁꯥꯁꯤ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯀꯦ ꯉꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯥꯃꯨꯁꯨ ꯀꯥꯔꯛꯂꯤ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯁꯥꯃꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯆꯒꯦꯝꯄꯣꯝꯕꯁꯤ ꯏꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯁꯅꯥꯍꯟꯕꯤꯅ ꯍꯥꯎꯇꯗꯤ ꯀꯩꯅꯣ ꯃꯈꯣꯏ ꯃꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯏꯒꯨꯟ ꯈꯔꯁꯨ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯥꯅꯤ ꯏꯁꯥꯅ ꯊꯥꯒꯠꯂꯕꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯅꯁꯥ ꯅꯊꯟꯇ ꯄꯪꯊꯥꯗ ꯍꯦꯛ ꯊꯥꯒꯠꯆꯧ ꯍꯤꯌꯥꯏꯅꯨꯁꯨ ꯅꯣꯛꯃꯤ ꯏꯃꯥꯒ ꯄꯥꯕꯒ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕꯗꯨꯗ ꯋꯥꯅ ꯍꯜꯂꯛꯂꯒ ꯍꯥꯎꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯅꯆꯥꯅ ꯆꯒꯦꯝꯄꯣꯝꯕ ꯑꯁꯦ ꯇꯧꯖꯔꯤꯕꯅꯤ ꯃꯥꯅꯤ ꯏꯆꯥꯗꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯕꯤꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯅ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯊꯅꯝꯗꯨꯅ ꯅꯪꯗꯤ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯈꯤꯗꯣꯏꯅꯤꯀꯣ ꯁꯥꯃꯨ ꯈꯔ ꯁꯥꯎꯅ ꯃꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯆꯥꯛ ꯑꯁꯤ ꯉꯥꯛꯇ ꯇꯨꯃꯤꯟ ꯆꯥꯁꯤ ꯅꯪꯒꯤ ꯀꯥꯔꯟ ꯐꯨꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯀꯅꯨ ꯏꯃꯥ ꯑꯩꯗꯤ ꯌꯥꯝ ꯅꯛꯅ ꯂꯩꯗꯣꯏꯁꯤꯗꯤ ꯑꯗꯨꯅ ꯏꯃꯥꯒ ꯕꯕꯥꯒꯒꯤꯒ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯅꯆꯥꯏꯅ ꯌꯦꯡꯗꯣꯏꯅꯤ ꯍꯣꯏꯗꯍꯦ ꯑꯁꯨꯝ ꯅꯛꯏꯁꯤꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯁꯣꯝꯗꯅ ꯊꯣꯏꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯉꯥꯡꯂꯤ ꯀꯨꯜꯂꯅ ꯏꯄꯥꯒꯤ ꯊꯣꯏꯕ ꯅꯪꯁꯦ ꯍꯧꯖꯤꯛ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯕ ꯌꯥꯔꯕꯅꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤ ꯑꯗꯨꯅ ꯏꯆꯥ ꯏꯃꯧꯒꯗꯣ ꯎꯅꯤꯡꯂꯛꯑꯕꯅꯤꯅꯦ ꯊꯕꯥꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯞ ꯆꯥꯔꯕꯅꯤ ꯅꯄꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪ ꯈꯔ ꯈꯟꯊꯧꯀꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯛꯂꯤ ꯅꯨꯡꯇꯤꯒꯤ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯕ ꯑꯗꯨꯐꯥꯎ ꯉꯝꯂꯛꯑꯣꯏꯗꯕ ꯃꯇꯥꯡ ꯌꯧꯔꯛꯑꯕꯅꯤ ꯑꯗꯨꯅꯅꯦ ꯅꯁꯥꯅ ꯈꯔꯁꯨ ꯈꯟꯊꯕ ꯌꯥꯔꯕꯅꯤ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯅ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯣꯏꯒꯤ ꯁꯦꯕꯥꯒꯗꯣ ꯇꯧꯍꯟꯅꯤꯡꯂꯤꯅꯤ ꯍꯩꯃꯥ ꯅꯈꯣꯏ ꯅꯁꯥ ꯌꯥꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯅꯪꯅ ꯐꯥꯔꯒ ꯀꯣꯛ ꯄꯨꯔꯛ ꯅꯪꯅ ꯑꯗꯨꯁꯨ ꯇꯧꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯅꯄꯥꯒ ꯑꯩꯒꯅ ꯍꯦꯛꯇ ꯆꯠꯇꯨꯅ ꯏꯃꯧ ꯍꯥꯏꯔꯨꯒꯦ ꯀꯨꯜꯂꯅ ꯍꯥꯏꯌꯨꯅꯦ ꯅꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯕꯨ ꯀꯔꯝꯕ ꯄꯥꯝꯃꯤꯒꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯃꯧ ꯄꯥꯝꯂꯕꯅꯤꯀꯣ ꯏꯄꯥꯒꯤ ꯊꯣꯏꯕ ꯊꯣꯏꯕ ꯏꯀꯥꯏꯃꯟꯕꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯊꯤꯗ ꯏꯀꯥꯏꯔꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯐꯝꯕ ꯉꯝꯗꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤꯕ ꯑꯁꯦ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯍꯤꯌꯥꯏꯅꯨꯅ ꯇꯥꯊꯣꯏꯕ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯂꯥꯛꯏꯅ ꯌꯨꯝꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯑꯗꯨ ꯍꯤꯌꯥꯏꯅꯨ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯪꯕꯨ ꯄꯨꯔꯛꯑꯣꯇ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯣ ꯅꯪ ꯌꯥꯗꯦ ꯉꯝꯃꯣꯏ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯀꯅꯨ ꯍꯤꯌꯥꯏꯅꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯇꯥꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯦ ꯀꯨꯜꯂ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯟꯗꯨꯗ ꯐꯝꯂꯒ ꯆꯦꯄꯥꯎ ꯄꯥꯔꯤ ꯍꯤꯌꯥꯏꯅꯨꯁꯨ ꯆꯥ ꯑꯗꯨ ꯃꯀꯨ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯄꯤ ꯕꯥꯕꯥ ꯆꯥꯁꯤꯗ ꯂꯩꯔꯦ ꯀꯨꯜꯂ ꯈꯔ ꯁꯦꯞꯊꯅ ꯃꯃꯧꯗ ꯌꯦꯡꯂꯛꯏ ꯊꯝꯃꯣ ꯑꯗꯣ ꯅꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩ ꯏꯃꯨꯡꯗꯒ ꯂꯩꯕ ꯊꯣꯛꯑꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯝꯃꯣ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯍꯤꯌꯥꯏꯅꯨꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯃꯅꯦꯝ ꯊꯕꯥꯗ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥ ꯑꯃꯨꯛ ꯄꯨꯔꯛꯏ ꯇꯥꯕ꯭ꯔꯣ ꯆꯥꯁꯤꯗ ꯂꯩꯖꯔꯤ ꯊꯣꯏꯕꯅ ꯊꯝꯃꯣ ꯑꯗꯨꯗ ꯑꯗꯣ ꯉꯁꯤ ꯑꯩ ꯁꯦꯜ ꯐꯪꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯍꯣꯔꯦꯟ ꯀꯔꯤ ꯂꯩꯔꯣ ꯍꯥꯏꯔꯤꯅꯣ ꯏꯃꯥꯒꯤꯗꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯇꯞꯄꯤ ꯑꯗꯣ ꯅꯪꯒꯤꯁꯨ ꯈꯔ ꯍꯥꯏꯔꯛꯎꯗꯅ ꯍꯤꯌꯥꯏꯅꯨ ꯈꯔ ꯏꯀꯥꯏꯅ ꯌꯥꯅꯤꯗ ꯀꯩꯁꯨ ꯂꯩꯕꯤꯗ꯭ꯔꯁꯨ ꯃꯈꯣꯏ ꯇꯥꯗꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯊꯃꯣꯏ ꯄꯦꯟꯖꯔꯤ ꯑꯗꯣ ꯏꯃꯥꯅꯕꯨ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯔꯝꯃꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯀꯦ ꯑꯃꯧ ꯐꯤꯔꯣꯜ ꯀꯔꯤꯁꯨ ꯀꯜꯂꯛꯇꯕꯅꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ ꯑꯣ ꯐꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯉꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ
ꯐꯔꯦꯗꯨꯗꯤ ꯏꯃꯥꯟꯅꯕꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯉꯥ ꯑꯣꯏꯅ ꯂꯩꯔꯛꯂꯒꯦꯀꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯁꯨ ꯏꯃꯨꯡꯒꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯃꯅꯦꯝ ꯆꯪꯉꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯗ꯭ꯔꯕꯣ ꯊꯝꯃꯣꯅꯦ ꯏꯃꯧꯁꯤꯗꯤ ꯅꯣꯡꯃꯒꯤ ꯑꯉꯝꯕ ꯈꯔ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯣꯡꯃꯗ ꯄꯨꯂꯞ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯅꯠꯇꯦ ꯆꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯥ ꯀꯔꯤꯁꯨ ꯋꯥꯗꯤꯌꯦ ꯏꯃꯥ ꯄꯥꯕꯨꯍꯩꯒꯤ ꯁꯦꯕꯥ ꯇꯧꯖꯕꯅ ꯅꯃꯧꯒꯤ ꯏꯊꯧꯅꯤ ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎ ꯅꯃꯧꯅ ꯁꯦꯕꯥ ꯇꯧꯖꯗꯣꯏꯅꯤ ꯊꯕꯥ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯪꯗꯤꯅꯦ ꯏꯃꯧ ꯅꯠꯇꯤꯌꯦ ꯏꯆꯥꯅꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯗ꯭ꯔꯦꯅ ꯏꯃꯥꯅ ꯋꯥꯖꯔꯨꯕ ꯑꯗꯣ ꯏꯁꯣꯔꯅ ꯎꯕꯤꯔꯗꯅ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯅ ꯐꯪꯍꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯃꯃꯧ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯩꯐ ꯍꯤꯌꯥꯏꯅꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗꯕꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯤ ꯏꯇꯥꯎ ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯎꯕꯤꯈꯤꯗ꯭ꯔꯦ ꯇꯣꯝꯕꯅ ꯑꯁ ꯏꯇꯥꯎ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑ ꯇꯝꯂꯝꯃꯅꯅꯤ ꯈꯟꯗꯣꯛꯂꯣ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯑꯅꯤꯡꯕꯕꯨ ꯑꯁꯨꯝ ꯊꯨꯡꯗꯨꯅ ꯂꯩꯒꯦ ꯍꯥꯏꯗꯤ ꯀꯅꯥꯅ ꯌꯥꯒꯅꯤ ꯑꯗꯨ ꯏꯇꯥꯎ ꯑꯩꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯟꯅꯕꯤ ꯆꯤꯡꯂꯦꯝꯕꯤꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯣ ꯍꯣꯔꯦꯟ ꯃꯈꯣꯏ ꯈꯨꯟꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯔꯣ ꯀꯩꯐ ꯆꯠꯅꯤꯡꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯇꯥꯎꯒꯤ ꯈꯜꯂꯒ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯈꯣꯏ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯇꯥ ꯈꯔ ꯂꯣꯏꯅꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯄꯗ ꯀꯩꯐ ꯑꯃꯗꯤ ꯇꯣꯝꯕ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯇꯥꯇꯣꯝꯕ ꯅꯈꯣꯏꯗꯤ ꯁꯤꯗ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯆꯤꯡꯂꯦꯝꯕꯤ ꯑꯩꯈꯣꯏ ꯅꯈꯣꯏ ꯈꯨꯟ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯤꯡꯂꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯇꯥꯇꯣꯝꯕ ꯏꯇꯥ ꯍꯤꯌꯥꯏꯅꯨꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯗꯤ ꯅꯉꯣꯟꯗꯅꯤ ꯍꯥ ꯀꯩ ꯍꯥꯏꯕ ꯑꯩꯉꯣꯟꯗꯅꯦ ꯍꯥꯏꯕ ꯇꯣꯝꯕ ꯌꯥꯝ ꯏꯀꯥꯏꯅ ꯍꯣꯏ ꯑꯗꯣ ꯅꯪꯅ ꯌꯥꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯒꯅꯤ ꯇꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯀꯩꯐꯥꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯩꯐꯥꯅ ꯑꯣꯏꯅ ꯆꯤꯡꯂꯦꯝꯕꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯤꯅꯁꯨ ꯍꯥꯟꯅꯗꯒꯤ ꯇꯣꯝꯕꯕꯨ ꯈꯔ ꯈꯟꯖꯕ ꯑꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯁꯨ ꯇꯣꯝꯕꯗ ꯌꯥꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯁꯨ ꯊꯥ ꯌꯥꯝꯁꯤꯜꯂꯛꯄꯅ ꯊꯕꯛ ꯑꯃꯠꯇ ꯀꯔꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯅꯦꯝ ꯊꯕꯥꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯥꯔꯦꯅꯦ ꯏꯃꯥ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯅꯪꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯌꯨꯅꯦ ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯤꯌꯦ ꯏꯃꯥ ꯈꯛꯇꯅ ꯊꯕꯛ ꯇꯧꯕꯗꯣ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯋꯥꯗꯦ ꯏꯃꯥꯅ ꯑꯗꯨꯝ ꯇꯞꯅ ꯍꯣꯠꯅꯖꯒꯦ ꯊꯕꯥꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯉꯥꯛ ꯄꯣꯊꯥꯕ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ ꯀꯨꯜꯂꯥ ꯑꯃꯗꯤ ꯊꯕꯥ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯈꯣꯏꯇ ꯅꯠꯇꯅ ꯁꯥꯃꯨ ꯑꯃꯗꯤ ꯁꯅꯥꯍꯟꯕꯤ ꯑꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯍꯦꯟꯕ ꯀꯧꯔꯝꯃꯤ ꯑꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯆꯀ꯭ꯔꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔꯇ ꯇꯥꯔꯣꯕ ꯅꯪꯕꯨ ꯁꯦꯟꯅꯕꯗ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯋꯥꯅꯔꯦ ꯊꯣꯏꯕꯅ ꯃꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤꯅꯦ ꯍꯌꯦꯡ ꯈꯔ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯁꯅꯤ ꯑꯁ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯁꯤꯕꯣ ꯑꯗꯨꯕꯨ ꯑꯍꯦꯟꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯆꯪꯗꯈꯩ ꯃꯕꯣꯛꯀ ꯃꯄꯨꯒ ꯂꯥꯛꯏꯕ ꯑꯗꯨꯗ ꯁꯦꯟꯖꯟꯈꯤ ꯑꯍꯦꯟꯕꯅ ꯕꯨꯕꯣꯛ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯄꯤꯌꯣ ꯄꯤꯅꯤ ꯕꯨꯕꯣꯛꯅꯅꯦ ꯏꯁꯨꯒꯤ ꯑꯆꯥꯄꯣꯠ ꯁꯣꯏꯗꯅ ꯄꯤꯅꯤ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯄꯅꯤ ꯀꯨꯜꯂꯅ ꯂꯥꯛꯄꯤꯔꯤ ꯀꯔꯣꯝꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯁꯥꯃꯨꯅ ꯇꯥꯏꯕꯨꯡꯉꯣ ꯆꯠꯇꯕ ꯀꯨꯏꯔꯦ ꯏꯁꯨꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯃꯥꯒ ꯑꯩꯒ ꯍꯧꯅꯔꯒ ꯂꯥꯛꯑꯕꯅꯤꯅꯦ ꯃꯥꯅꯤ ꯂꯥꯛꯀꯗꯕꯅꯤꯅꯦ ꯈꯔꯁꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯃꯥꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯂꯩꯕ ꯎꯗꯦꯅ ꯕꯕꯥ ꯃꯅꯤꯡꯒꯤ ꯏꯅꯦ ꯁꯈꯤ ꯍꯣꯏꯗ ꯆꯠꯈꯤꯕꯅꯤ ꯍꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯅꯃꯥꯒ ꯅꯄꯥꯒꯁꯨ ꯆꯥꯛ ꯆꯥꯍꯟꯈ꯭ꯔꯁꯤ ꯊꯣꯏꯕ ꯉꯁꯤꯗꯤ ꯉꯥ ꯂꯩꯔꯨꯁꯨ ꯍꯣꯏ ꯄꯥꯕ ꯆꯤꯡꯂꯦꯝꯕꯤꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯃꯈꯣꯏ ꯇꯥꯗꯁꯨ ꯁꯦꯜ ꯇꯣꯛꯄ ꯌꯥꯕ ꯊꯕꯛ ꯈꯔ ꯁꯨꯕ ꯆꯠꯂꯕꯗꯤ ꯐꯒꯗꯕꯅꯤ ꯊꯕꯛꯀ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅꯕꯨ
ꯁꯨꯝ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯃꯊꯛꯇꯒꯤ ꯏꯁꯣꯔꯅ ꯑꯋꯥꯠꯄꯗꯣ ꯁꯨꯝ ꯊꯥꯗꯔꯛꯀꯗ꯭ꯔꯣ? ꯇꯣꯝꯕꯅ ꯍꯣꯏ ꯑꯩꯅ ꯍꯦꯟꯅ ꯁꯨꯅꯤꯡꯂꯤꯕꯅꯤꯀꯣ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯣ ꯁꯨꯝꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯀꯔꯤꯁꯨ ꯂꯩꯔꯛꯑꯣꯏꯌꯦ ꯈꯔ ꯃꯄꯥꯟ ꯊꯣꯛꯑꯒ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯔ ꯌꯦꯡꯕꯤꯌꯨ ꯆꯥꯎꯕꯤ ꯃꯆꯥꯒ ꯃꯃꯧꯒ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯆꯥꯎꯕꯤꯅ ꯍꯥꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯅꯤ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯣ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯆꯤꯡꯂꯦꯝꯕꯤ ꯁꯥꯎꯅ ꯏꯃꯥꯁꯨꯅꯦ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕꯅꯤ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯑꯁꯤ ꯈꯔ ꯋꯥꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤ ꯇꯣꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯆꯤꯡꯂꯦꯝꯕꯤ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯆꯥꯁꯤ ꯏꯟꯇꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯇꯣꯝꯕꯅ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯀꯣ ꯀꯞꯀꯦ ꯍꯥꯏꯔꯒꯅ ꯏꯃꯨꯡꯗ ꯆꯪꯉꯛꯀꯄꯨ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯃꯤꯅ ꯎꯔꯒ ꯌꯥꯝꯅ ꯐꯖꯗꯦ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯝꯆꯠ ꯐꯖꯕ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯝꯃꯤ ꯊꯔꯣꯅ ꯏꯟꯗꯣꯟ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯏꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯏꯟꯗꯣꯟꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩꯗꯀꯣ ꯊꯕꯥꯅ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯁꯤꯃ ꯐꯠꯇꯦ ꯁꯤꯃ ꯇꯧꯒꯅꯨ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯇꯦ ꯐꯈ꯭ꯔꯦ ꯅꯃꯧꯁꯤ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯒꯤ ꯏꯃꯨꯡꯕꯨ ꯁꯣꯟꯅꯔꯤ ꯁꯣꯝꯗꯅ ꯇꯣꯝꯕ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯅꯣꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ